Europe America harau tayambagi tamakta angak-angakpagi pot tawi amasung makoina tawbasing ase sarkas tawregasu atopana tawbisdagi khara hendok thoidokpa ma oiba koi samudra explore tawba ina kailaksu kulli sentum pai technology lai masina maram oiraga makoina tawbu purmak ase mayamdagi kitang itop topa matongan taba ma oi so Orca Fish Amusement Park masi aquarium type amada chawraba swimming pool ama kupna mauda nga singsi yoklaga aduga masida trainer ke alai makoi duga nga duga sanaba amadi chongba phanba amadi momong utpa masi amusement type amani amji am popular oiri bani so masigi amusement tawringai circus utlingai nga ge circus utlingai charak asida nga amana mi amapu trainer amapu onsilaga chiklaga hat khrabati matu angakpa amana tadikai oini amasung matu miam ki mamang to oikragati taseni kiningai bi painingai tujungningai ni so masigumba case ama oikre Jessica Kobe trainer nupi ase mahak ase piklingai tegi hauna samudrada pukling jingsilpa samudragi nga dolphin ama masida pukling jingsilpa am tor ya duka maki mapa su biological department laiba aduna samudrada maki free time da holiday da samudra chalga research tawba nga ki matam research tawba dolphin ama masang posi masi aqua life asida study tawba misakne so Jessica se mapa chapmina duna asum torok pasina mak so masigi feel asida interest loraki so Jessica se laisa pharak le amasung mak se like tamba mataw oceanology ta ma se degree pass toraga mak ase aqua life asida study tawre amasung further tambagi tawbani noma ma ki city si chaki matam tamba noma makoi ki city sida adugumba aquarium amadi fish yokli aduga madugi circus uddi masi haiba matam asida mak su interest lawa tor matu yeng chaki bani chakraga di maduta orca fish na taga killer whale ma am tawri ba dolphin na tawri pura asida ma interest law khra aduga matungta mak ase masida train tawraga isi job oina tawrage haidaman changkibani haidi adugi matungda mak ase masana hanadagi samudra gi life amati nga chak tamaki interest laiba amati mana solo nga singsi mak ka hekta luna khibum to ba sigum life am su oirak panina mak ase maduta join tawre ka ma su trainer am oire amasu tamle khole adugi matungda Orca fish amaga mak yam satina wakal se chungsin na khibugum itau tawre adu Orca fish asera mak on ta yam interest loba aduga mak asu Orca fish asibu special Orca fish asibu mak na lujaba yamda kana lujaba haitare masi mak na awdalai ba aquarium adu da madugi mak lunari ba Orca fish asina khwaidigi hena chawbuni hairi so mak da mabu nilu haina thole masiga loina makoi ani ase matam kuina sarkas ul atana miamgi bhabok singki pukning chingsindana lairambani hai matam kuina awdagi khanghaudana Orca fish ase maki mentality se change oibukum tawisini madudi no phadok pijara su chada pa adugaidi no ma engna ta godu pukrido madugi phiban wall du da makok chen dong thugai ba makok chen dong thengai ba adugumba toba sigumba ka su maki mentality maki nature da handaki manarak ta bakhara uba phangisini magi warini nomit adu miam tilisini amaji mi purmak ase madudi Jessica ko bi masum to phajabi ma maki place ni maki kelasini nuai rise aduga makna maka sanri ba Orca fish tu sa tina chaukraba masiam nuai sini mayam na interest lawni se adugi nomit ada Jessica che thoraklaga masidagi nga adugi mathakta chatpa nga ki mathakta chongpa nga aduga maka chongpa masugum da pajana ukhalak la amasung mi sing ase khubak khunai yamda peli masigi chairak asita khudakta Orca fish na Jessica se ising manung ta namsin bari maki machin achobuduga hekta ising manung ta namsilli adugi matungda Jessica na khali masi naturally handagi tawbugum tawri mane nga tur ma sandri man khanba adugi matungda amuk hek namsali ma se phawhandaba ik lawma thamle nga ki matungda amuk namsilli adugi matungda Jessica se khalak lai kaino tawre mark se lawre khogle madudi nga sengasi nomit ki gumna oide normal oide haidula adugi matungda ma ke lawi lawraga su hekta di madu rescue team lakpai se second ama minute ama khardi changdorinda asugi matungda aroi bigi namchin thibadi nga sina hekta mapu maki thabak amadi khwang chida palan chapki bani hairi madugi matungda mafam dugi ising do I punga ngangkhre masigi matungda mayam ase rescue team lakla bagi matung hydraulic ki adugu machinery hairi matuna sai Orca fish ase phare ngasai Orca sena Jessica se chaptun lai misini adugi matungda makoi na nga se phara pukhalakle madugi matungda makoi ne rescue di tawre harbu adubu late oi kresini aduna hospital pura I adu hospital laitringai da si kresini actually masida experts in hariba sai Orca fish ase Jessica ga phana lunaraga su adubu makoi adi samudra gi ngani
ipakta tinba potni ipakta sikar torok cha potni adura matam kuina mafam da thamlakpa adura ni mak nga sa wall da makok se gowang thugai harise makok na yesan na tawi ase nuai to phongdok pani masiga loina matam mom da chak cha daba amadi pijar cha daba masi pura mak sauning lakpani ngani mioy bina khanba gi wani makhoi gi wa tai amasung makhoi na pam bu tawi haidun adu ma ki thamoi nung da nga sa achak podo free mafam da chatpa phang daba pinjira da case amada makhoi bu ngak pa maduna asaw utkidana laisabi masang to phajari bi jessica trainer ado orca fish ki trainer orca gi game utpi ado adum haina mafam da si ki airi masini koi sanga da huida amamada yamne thajaru ya ponate kara matam kai to thora kani khang ponte mkhoi gi mentality mi ka mara ponate. Thanks for watching. Channel subscribe to you.